Imphal East District Police Commando Unit amadi taraturuk suba Assam Rifles ki apunba kangbu amana ngasi ayuk pung 8:35 taba matamda akaknaba paw mo famgadagi Andro Singtha ki agoiba mafamsingda sathakiba operation da khulai kya Phagatkhre ngamle hairi paw sina hai sathakiba operation aduda amuba masugi polythene ama leirambadagi hangdoktuna yengnuba matamda khaw aduda magazine ka korana AK rifle ama Japan Saba 9mm ki pistol ama wireless set ani AK rifles ki kapayari ba maru 15 9mm ki kapayari ba maru 12 detonator 19 amadi kaptokraba nongme maru tongning 15 yarum ba thengna kibini hairi panba yabadi numit kharani gi mamangda masak khangdaba singna andro maringthel khulda nongmai round kya kapthoktuna kunja sing mipa helambagi thodok laikhrabani nakala maromda ngasi ayuk angan ba pung anirom taba matamda Imphal East District Police ki SP gi minyang makhada District Police Commando ki Kangbuna Hata Golapati ki Public Hospital Manaktagi Auto Rickshaw Registration Number MN02B 6083 da tongduna lakpa miyoi ani Shopcase nipu da haplaga purakpa number 4 ga konana fare hairi Farva singadu Sengmaijing Tongkhong Bazar dagi Muhammad Abdullah Khan sahi kuntaret apokpa Leikhidraba Abdul Khan amadi Sora Makha Lekai dagi Ayazuddin Sesam sahi kuntratret apokpa Leikhidraba Amu Sesam kawi Fagalaba polam singadu galonena Porongpat Police Station da khusina khre hairi